Lakhipur Online Putoksaba December Gitang Ama Ningthau Kaban Mitki Khomjinba Pao Tabirase Ahan Bada Maroi Papao Laibaka Sigi Yuar Hagan Mamapamgi Anoba Mepta Awang Nokpoki Lamdam Zone 6 Ta Thamkre Thongnang Youth Festival Singaniga Kuntaruki Reception Committee Semkre Silchar Police Parade Ground Dangasi Raijagi Mai Masingi Mantri Ranos Peguna Lariki Mela Hangdoklagani Assam Cabinet na Kanglup Tarukpo ST status piki bagi mayokta maige kaya dagi yaning da bagi kholaw laukre Nonglai nungsi ditana Sri Lanka da sibagi masing chahumga kunthamari sukre niyo chamri hena thiba phangdana leiri amasung Singirbon da chathakiba Kang tournament ki final da MNC Jiribam na champion oikre Haujik mapung oiba pauta birase ngasi December Gitang Ama Numidasi Chahi Kudingi Malem Sin Bathungna World AIDS Day Malem Gi AIDS Numid Ahina Pangthoknari Handaki Chahi Asigi Theme Day Overcoming Disruption Transforming the AIDS Response Apanba Kaya Lanthok AIDS Ke Mayok Ta Changsinabagi Khongthang Haibasini Samna Harabada Malem Gi Oina AIDS Muthanaba Honabada Lakliba Tongan Ba Apanba Kudongchadaba Sing Adu Mai Pakna Thengnanaba Amasung AIDS Lanthengnabaги Chanabi Adu Anuba Mongda Hongdok Pahaibani Kumjali Singamaga Chamapan Marpunipanda World Health Organization WHO na Yan Hanboina Nimidasi Pangthok Pahoki Bharata Ministry of Health and Family Welfare gi Makhada National AIDS Control Organization NACO na Luchingduna Leibak Sinba Thungna Awareness Campaign Miyam gi oiba thorom sing amasung Lainga ki akanba phirep ka loinana chahi khudingi nimidasi pangthoktuna lagli Stay informed with Lakhipur Online. Bharat Laingakna Laibak Asigi Oina Yuar Habaga Mari Lenana Ngakna Chatkadaba Anoba Chatna Kanglon Ama Phongdokre Amasung Pawasi Awang Nopok Lamdam Gidamak Yamnamak Maru Oiba Pau Ama Oina Launari Bharatna Ahanba Oina Laibak Asigi Yuar Haganba Maphamgi Seismic Zone Upgrade Tokre Anoba map asida inaunona Zone 6 haiba zone amaga hapsinduna apunba awang nongpoki lamdamasi khwaidagi yuar haganba zone gi manung chalankhre Bureau of Indian Standard BIS na phongdorokpa anoba map asigi matungina hanadi zone 2 3 4 5 haina zone mari thokna lerami adubu haujikna anoba zone 6 haiba ma hapsinbadagi punna zone manga sure masigi anoba zone system asida north east lamdamasi khwaidagi yuar haganba category oina zone 6 ta leire masida bharat ki lemai gi saruk humphuma thoidi yuar haganbagi risks leba mafam oire expert singna hairiba wafam asigi matungina anoba chatna kanglon IS 1893 2025 asida malemgi thakta chatnariba anoba technology sijanaduna leibak asigi lemai gi phibam amasung fault sing kupna thijalaba matungda lebna khibani haire maramasina Haujik awang nungpoki mafam singda yum kai saba matamda hanadagi hena chaksinba mathau tare engineer sing amasung planner singna hanadagi hena akanba safety code ngakna chatkadabani haire yuharna sokhanba ngamdaba haibadi earthquake resistant oiba design sijanabasi haujik tangai phadaba oiragani haire anoba khongthang asina tungda tholakpa yaba amanga takaya dagi ngakthokpada chauna mateng oigani haina thajaba thamle All Assam Manipuri Maira Paibi Apun Balup Ampalgi Madur Gram Daleba Head Office ta Ngarang Pham Kiba Miphamna Lakliba Nupilan Ningsing Thoram Silchargi Gandhi Bhavan da Pangthok number lepna khre Thoram asiga mari lenana Sem Kiba Reception Committee gi Thaupugadaba Singdi Chairperson Oina Gitarani Convener da Nandita Treasurer Oina Ibem Pisak Pukhanki Numidasi da Headquarter Mamang da Kingadaba Nupilan Mitamgi Urep Uyungsu Tambaka loinana Aphongba Mipham Pangthokane Hairiba Numidasi da Maira Paibi Lup Sing amadi Lamdamasigi Miyam Pumnamakna Saruk Yabiranaba Ampalgi President Many Misra Amadi Secretary Bijoyana Nolukna Ningsinglakli Lagliba December Gitang Taganithoi Marputaruk Suba Nupilan Numid Asi Akoy Handak Gandibon Silchar Gandiboban Akoy Pangtok Chagadori Thoram Masida Thoram Pareng Akoy na Ahan Bamaktada Akoy Pungipan Taba Matamda Akoy Flag Hosting Tawani Ani Subanana Akoy na Sacha Barot Abhigyan Tawjagani Loinana Ahun Subadana Akoy na photo
voter exhibition tawjagani aduga mari subadana akoina nupilan mitam akoigi leiriba office asigi mafamda akoi jatra hunjagani jatra hunbada akoigi Lakhipurgi minister Kausilai Daubigani loinana Darbongi MLA Daugani thoram asida mayam punamakna numit asida all Assamda leiriba Alhaman Lai Guru amadi Maira Paibi Singh punamakku lengbiro haina akoi ampalgi president na mayam mafamda hannan nakok no nakhramjari Jiribam district su Ima Maira Paibi Lop Singna Punna Sinduna Marfutaruk Subanupilal Thoram Lakliba December gi tarani thoida pangthokani haina ngarang Desam gi Jiri Local Council gi office ta pangthokiba Pau gi mifam amada Marfutaruk Subanupilal Observation Committee Jiribam gi convener and Nivarani Debina Paumi Singh da Fongdokre Hairi Banumida Sida Jiribam gi miyamna saruk yaminasi sel gi amadi poche gi mateng pangbina naba noluk naning senglakre Marfutaruk suba nupilan ningsing numit thoram Jiribam da leiba lup mapan AJMP Jimpal Waset WWOK Jimwak Ikal Emkil Swa haiba lup ni mapan sina pangthok sagani Jiribam su aduna maram aduna haiba numit asida Jiribam da leiba parjamyam na su saruk yaminasi haiba wafamadu da pokman haijari haiba Marfutaruk suba nupilan observation committee Jiribam na haiba thoramasi pangthok jagadawani haiba thoramasi pangthok na hotnabada miyamna angamba pangal aduga sel gi tengbang aduga poche gi tengbang su pibi naba nolukna khanghanjari YMCA na chahi khudingi pangthok tuna lakliba Thongnang Youth Festival January gi tang 18 kuntra amadi February gi tang ama numit humni chupna Kasar Lakhipur Khumon da pangthok lagani Lakhipur Khumon Club da YMCA gi thausil makha da ngarang miyam gi oba mifam ama phamduna Thongnang Youth Festival lising ani ga kuntaruk ki reception committee semkhre committee asida chairman oina Ingudam Tarun Kumar convener oina Rosan Wahengbam treasurer da Ketrimaim Indra Kumar food in charge Maimom Ajit transport in charge Sawaijam Chaning Khomba cultural in charge Maimom Thajaman bi amadi Haisnam Priyanka media and information in charge Jiran Angom organization and stage in charge Rajesh Mangang amadi Anil Khomram volunteer in charge Ingudam Dijendra amadi Khonjangbam Ongbi Aruna advisor da Kangabam Santi Kumar Arambam Pradeep Kumar amadi Harongmam Kisorni haiba mifam asida YMCA Central Committee ke advisor Dr. Raju Khumujam president Roman Luang amadi General Secretary Rosan Ironma chingba miyo singna saruyaki loinana handakta INBA amadi PNBA na Goa amadi Bengaluru da pangthokiba bodybuilding competition da champion oiduna gold medal taret lawrakraba Posangma Manikumar amadi kunithoi suba All Assam Muay Thai State Championship da gold medal lawrakraba Lakhipur Khumon gi sanaroi anibusu YMCA gi maigedagi lengyan fi huktuna ikai khumnaki Publication Board Assam na sinduna ngasidagi Silchar da Lariki Mela pangthokpa horagani Lariki Mela asi December ki tang 10 phauba Silchar Police Parade Ground da chathagani leibak asigi tongan mambafam dagi publisher singna makhoi gi stall sing sem sare numit khudingi numidang wairam gi matamda cultural program amasung tongan bahiram singda khananai nabagi thoram pangthokani leikhidraba saisakpa Jubin Garg ki mingda auditorium ama saduna thamkre Lariki Mela asi ngasi Rajya ki Mahima Singh ki Mantri Ranos Beguna hudokani haina pawasina makataragle Assam Cabinet na Kanglup Tarukpu Scheduled Tribe Status Pinanaba Group of Ministers ki report ayaba pikibagi mayokta haukiba thangjanumit Bodoland University ki mairoi singna janingdaba phongdoktuna Bodoland Territorial Council ki Secretariat ki Assembly Hall da jangduna amanga ta thogan krabagi matung ngarangsu Mantri Singhi Kanglupna report pisin khibagi mayokta tongan ba tribal loop singna janingdaba phongdokre ngarang sodo Assam Tribal Sanghana Mantri Singhi report adu mai thadoktuna yaningdaba utki tribal sangha gi luchingba Aditya Khakhlari na hai sakholaba amadi masing yamba kanglupsingda ST gi thak piba haibasi yaba ngamloi luchingba sina
Raja Sarkar da Chayol amagi manungda Mukhyamantri thaki awangba thaki mifam ama pangthoknanaba dabi tawki. Iho asida Nikhil Boro Satra Sangha gi luchingba Dipen Boro yauna atei lupsingi luchingba sing sharukjaki. Amaromda Cotton University gi tribal mahiroi singnasu ngarang Kanglup tarukta ST status pibagi mayokta University gi mamangda yaningdaba phongdokhi. Thodok asida yaningdaba phongdokladuna Akrasugi hanagi president amasung UPPL gi Central Secretary Arun Kumar Rai makok thongba luchingba Srivas Barman yauna luchingba kunithoi na punna ngarang party asigi primary membership tagi resign tawkhre. Panbayai Tai Ahom Chutia Moran Motok Coach Rajbongsi amasung T tribe natraga Divasi Singbo ST status pinanaba yumsakation numita Assam cabinet na group of minister ge report adu ayaba pikhi. Community tarugasi hojik Raja sigi other backward classes OBC list ki manung chanba kangrupni hairi. Nonglai nuksit Ditana Sri Lanka da sibagi masing jahumga kuntra mari sukre miyo chambri hena hojiksu thiba phangdana leiri. Sri Lanka gi Disaster Management Center DMC gi paw matungina sibagi masing hengalapa yana lei hairi. Bharat Sarkar na Operation Sagar Bandhu gi makhada Sri Lanka da hidak langthak chananaba polam sing amasung rescue team thaduna mateng pangli. Asom da nonglai nungsit asina maram oiraga Tamil Nadu amasung Puducherry da nongleptana chubana maram oiraga miyam gi mahusa gi punsida chauna akaiba thogankhre. All Singirbon Kang Association Silangtuna Kasar Singirbon Maya Lekai gi Tin Mandop Ground da haukiba November gi tang manga dagi chatharakiba Anisuba Ramam Khomdon Memorial Mix Kang Tournament Lisingani kun manga gi ngarang Yaul Club A Jiribam ga MNC Jiribam ga sanakiba final match da Meitei Naha Club MNC Ningthembam Jiribam na Panjal Taramapan Tratreta tournament asigi champion oikre aduga Yaol Club A Champanagar Jiribam na runners up takre. Askasi amasung Yaol B na third position tahore. Best Lamtha Nupagida K Babaton amasung Priya Kumar aduga Lamtha Nupigida NG Khambi Debina oike. Best Chekphei Nupagida TS Ibungo Macha aduga Best Chekphei Nupigidana NG Khambi na takhe. Final match asida Nongthomam Kiran amadi Atom Ibotona judge ki thaudang lauki aduga Mutum Somorendra amasung Laukham Raskishore na scorer amadi timekeeper oibiki aduga record keeper na CH Amit Kumar Sharma amadi W Kesorjit na commentator gi thodang pubiki. Mana mathum yenthokpagi thoramda Yengkhom Birendra veteran Kang player Thaudam Mangi President District Kang Association Jiribam L Ranjit President District Olympic Association Jiribam Thaudam Somorendra Professor Jiri College Yumnam Sarat Vice President All Singirbon Kang Association Yumnam Nadia Chan Ex-President All Kasar Kang Association Yumnam Mani Usam Chauba Asangmam Rupachandra amadi Arambam Ngangbina Mathangsidna Mifam Mapu Athoiba Mitung Singh amadi donor oina sarukjaki. अखोई कसार की लेब प्लेयर सिंगी जाम थवाई जाऊे बतने जाम एक्सपर्ट हो टीम दी नते हजे खोई जिरीबा मणिपुर लेब अखोई मीन लांगमद्रबा टिंगमोटने कांग से अखोई मणिपुर एसोसिएशन अनी थोमे फेडरेशन का एसोसिएशन का अदु अखोई सानरप मतम एसोसिएशन की अंडर मागी रूल एंड रेगुलेशन अखोई सानजरपने हारिबा प्लेयर्स नेशनल गेम पुगतना अखोई मिते जाति की सक्ता कोइना अवेना तौथोकना अखोई टीम से प्लेयर्स ओइसनना ईश्वर की चोरंदा हानना खोरंजरे ngasi tournament asida saruk jabiriba mayam punamsu ai isu lungai ba phawe adu aina ahan ba oina ngasi tournament donar oiba namjagi wase koi aska gi member gi makhada Sija langja tuna ai oiba namjagi bani bakoi bazu aina hangna thagali adu matungda ai huji toje ai gi puroi ba lagi daba adu gi damutta ai ningsim jaboina asi palthok jabani. Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu. Aroibada maruiba paw amukhanna
Laibak asigi yuar hagan mafam gi anoba mepta awang nokpok ki lamdam zone 6 ta thamkre. Thongnang Youth Festival isingani ka kuntaru ki reception committee semkre. Silchar Police Parade Ground da ngasi Raijagi Mai Masing gi Mantri Ranos Beguna Lariki Mela hangdoklagani. Assam Cabinet na Kangrup Tarukpo ST status piki bagi mayokta maige kayadagi yaningdabagi kholaw lawkre. Nonglai nongsi ditana Sri Lanka da sibagi masing chahumga kunthamari sukre miyoi chamri hena thiba phangdana leiri amasung Singirbon da chathakiba Kang tournament ki final da MNC Jiribam na champion oikre. Lakhipur Online YouTube channel gi pau sandok chaba ngasigi oinadi matang asidaloi jare.